Sahi ama makai mamangdagi MLA leraktraba kendra amani Naoriya Pakhanglakpa. Kendra asigi manungda educationist amasung cultural activist ama oina matam sangna miyamga loina duna lakiba Dr. Soraisham Manaoton na intending candidate ama oina kendra asigi bhar pujagi haiduna songthorakle. Viewers na toina takpirakpadagi ngasigi special video asi semjabani. Mapu Pandraba Naoriya Pakhanglakpagi laibak lepkadaba Taranithoi suba Manipur Legislative Assembly da mayok nagadawriba candidate Sri Soraisham Manaoton gi miyamna thoina khangnadriba wafam khara. Ngasigi Sunday Paodamkhol da khudol tamjari election gi ereida Naoriya Pakhanglakpa. Dr. Soraisham Manaoton kumja lising amaga chamapun humpumapan gi February amada Mekola Kodong Pokpi maning lekai da leiba laikhidraba Soraisham Kulachandra amadi Soraisham Ongbi Bembisak ani gi macha oina fangjaki. Machin manaw mapan gi manungda mahakna taruk subani. Miyamna thoidok hendokna sakhangnariba Sairengba amadi Saibanba BM Mekola Birmangolsu mahak hek pokminaba mayam bane. Dr. Soraisham Manaoton haujikna higher secondary oiraba Mekola Gulab High School da class 10 tamduna metric ta Manipur pumbagi taratruk suba position taba ngamki. DM College of Science da PUC losin khibaga loinana class 12 ta manga suba position tarakki. Hairiba college asimakta da mathematics da graduation losin baga loinana Manipur University da maths ta master losilaba matung Gujarat University da PhD tauki. Masidagi hendoktuna education subject tasu graduate amasung master loisan ki amadi Hindi subject ta bisharat amadi Hindi ratna su tamlaki. Ngasi fawbada Manipur da Hindi subject ki oina mahakna tamlaki wa thak asi fawbada mark khwaidagi wangna phangba miyoisu mahakna oiri. Kumja lising amaga chamapan mabdha tarukta yumbal lambi da khongda duna machanupi amaga machanupa amaga fangjaki. Art and Culture bu yokhatliba Sanskar Bharti gisu matam sangna patron member oirakpa Dr. Soraisham Manaoton gi apokpa layoi khrabo oja Kulachandra matam amada sumang lilada pidoinu sabi haiduna phauramme. Laikhidraba apokpagi liklam induna Manipur sumang lila amadi Art and Culture bu yokhatpada Dr. Manaoton na achoba thodang loduna ngasi phawba lakli. Manipuri sumang lila bu kannanaba trust ama semgatuna sahi khudingi lupa lakh amagi pidoinu award khudol tamli. Iramdam sigi oina hiram sida piba private award ta khwaidagi wangba case award pidoinu award na oiri. Masikhak natana sahi khudingi art and culture bu kanbada thodang lauriba activist singbu Birmangol Mekola samna BM Mekola award chu khudol tamduna lupa lising nifu gi case prize su thamli. Dr. S. Manaoton Indian Sports Sanghi President ama oinasu matam sangna sana khonabagi hiramda thabak maipuna birame. Education gi hiramda Dr. Manaoton na Educational Institute ama lingkhatuna kana laijadraba amadi sothauraba angang singbu sel changdana mahi masing phanganduna lakli. Mahak matam sangna CBSE schools monitoring cell gi advisor su oirame. Mahaki kendra Naoriya Pakhanglakpa khaktagi oiba mahaki thodang khara panba taragadi ahal oiraba miyoi chahumda pension oina leptana tha khudingi lupa chamari gi mating pangduna lakli. Haujik fawbada mapang kainaraba sotharaba imungi lukhrabi yangkai henbagi yum sabikhre. Makha tanasu sani hain. Hakchang phibam chadraba differently able kayabusu wheelchair, tricycle amadi hearing aid pibasu thengnajai. Mahai masingi hiramdasu kendra asigi sothauraba angang kayada mahai tambagi achangba mating pumnamak Dr. Manaoton na chahi khudingi leptana pangduna lakli. Mahakna RK Sanatonbida oja oiringai masamaki kendra dasu afava high school amadi higher secondary school ama lehendaba yadi haiduna Janet Academy likhat khibani. Naoriya Pakhanglakpa kendra khaknatana iramdagi khunai asida mahaki thodang singbu sakhangba oina phanglakhiba national amadi international award khara hairagadi Prime Minister Honor Award, North East Best Citizen Award, Father of Muslim Award amadi US ki International Award in Education na singba kaya phangkhiba laikhre. Dr. Manaoton gi TV interview amada asumna haiki madudi aihak government amadi private ki oja amoina sahi kunmanga kuntaruk lom lerakpagi punsida thengnarakiba challenge amadi atai pendaba mayam lei. Laibaki oina thabak sima policy asima tauragadi Manipur khunai gi kanagani khanma mayam amasu lei. Adubu social activist amoina asum leibada khurau yamna thangbaluna isa ithantagi power amadi capacity da tawba ngamlaktaba thabak thoram mayam leibana miyamgi mihut oiraga thabak sing asi pangthokpa pambadagi politics ta khong thangjinjarakpani. Maru oina educationalist ama oina Bharat ki national education policy sembada lamdam sigi oiba saruk khara yahonnaba honnabada thodang kya laukhre.
national education policy semada regional feeling yahonbasu yamnamak maru oi. Manipur na tanba demand singda miyamgi mihut singna haiba watpagira natraga bhab tahanba sonbagira natraga na haiba ngamdabagira haibasi achouba wahangni. Matang sida aikhoigi feelinga national leaders singi feelinga ichan chanadaba male. Maswaida semdok haningba mayam lay. Matang sida aikhoigi leaders singna makhoi position amadi chair du kannaba honabada chumlaba wadu thaidok aranba wadu buna achumba dong ngangba masigi chatnabi ama lisang chitna lakhibana central leaders singna apikpa state ki leaders singsi thoi biraktabra haibasi aihaki chingnabani. Manipur ki constitution asi Indian constitution poktingai matamdagi leraklabani haina interview adu da phongdokhi. Mahakna makha taraduna haiki education gi hiramda mamang MLA matamda muthatkiba government school taretugi maramda ahenba miyeng changani loinana Naoriya Pakhanglakpa da lairiba laingaki school singsi model school onthoktuna awaba imung kayabu sel sangdana mahai tamhanbagi pandamsu Dr. Manaoton na thamle. Mahaki matung inna Naoriya Pakhanglakpa kendra gi lopusingna yamna pikpa mamalda Manipur gi amatta ngairaba airport amadi oil depot ki manglansi mangphaung hankhibani. Thawong sida Naoriya Pakhanglakpa ki MLA Government of India amasung Manipur government haibadi maikai ahumgi marakta yanakhiba lay. Masida environmental clearance lawba changi. Hairiba international airport asida aeroplane kya ahing nuthil naidana tarakadoribani. Aeroplane nemtharakpa matamgi ahauba kholjel gi chainadu Naoriya gi praja singna mayoknaribani. Karigumbada ahingda warplane pairakpa fighter jet pairakpagi ahauba makholna mirolbi nupigi pibuk nungda lairiba macha phauba sokpa yaribani. Masimak haujik Naoriya gi praja singna mayoknaribani. Masita natana malongi oil depot china khudong chadaba alarming stage ama lakpa matamda wadaurise Naoriya gi praja singni. Asumna inakta kaijau ama kunduna khudong thibagi phibamda lairiba Naoriya gi praja singda Government of India amadi Civil Aviation Ministry gi maikai pigani haikiba welfare benefit sing lairabasu lamdam sigi miyamna thijinba watpadara karino ahenba khudong chaba phangle haibagi pau haujik phauba taba leitri. Supnata gi lopu singda apikpa senfamda compensation pikhiba madudi lauriba potugi mamal pibani hainasu Dr. Manaoton na phongdokhi. Masi nattaba alarming situation da thambagi pifam thokpa benefit mayamdudi haujiksu phangdre. Hiram sida kendra asigi praja singna kari phangba yai haibadu yamna democratic oiba maongda mahakna Naoriya Pakhanglakpa gi mihut ama oiraba matamda India government ta taknagani loinana Manipur State Assembly da pukhatuna khanagani amadi lanai oina Civil Aviation Ministry da taknagani haiki. Platform kayada Dr. Manaoton na toina haibada Naoriya gi awaba imung singi nupi sing maruoina widow amadi ahal oiraba singda tongan ma welfare scheme kaya ama phanganabagi damak road map ama semle. Naoriya Pakhanglakpa kendra gi mihut ama oina miyamna thagat piraklabadi ahanba oina MLA hek oibagi chahi amagi manungda education sector da khut thagani. Masigi matung ahanba sahi dumaktada Naoriya gi miyamna mayoknariba thaknanaba isingi matangdasu akanba miyeng changduna angamba thakta loisinaba honagani. Loinana mahakna vote karaba matung parliament election mamang haibadi 2024 phawbada Naoriya gi lambi thong phatriba mayamsi matamga chunana chatpa yaba maongda loisinbagi pandamsu thamle. MLA ama oibagi ayamba matamdi Naoriya gi ima ibel ichal iche singna thengnariba economy problem singsi solve tawnaba sahi chuppa akhanana miyeng changani hainasu mahakna toina panba takre. Wafam simaki ahanba practicable oina Zenit Academic building amadi lam asi kendra asigi thabak phangjahodraba lairik haiba naha chamada kathokani. School asida Naoriya manungi satra satri singna lemna mahai tamhanbata natana service amadi transportation su MLA gi power amadi wisdom da manage tawnaba honagani. MLA oiraba matung sahi amagi manungda Naoriya Pakhanglakpa kendra khaki oiba mobile health clinic ama lingba masida ambulance ani doctor amamam nurse ani amadi lab technician amaga loinana maduda emergency medicine sing haptuna schedule 9 laikai da sangduna miyamda service phangangani hainasu stage kaya da toina phongdokli. Thabak asigi damak monitoring agency thamduna schedule 9 na yumda laiba anabasing fast aid pigani hairi. Karigumba matamda khara hena serious oiba anabasing haibadi clinic aduda yengba ngamloidaba lairagana ambulance adumakna atopa khara hena faba hospital da pubagi thabak phawba tawgani haibagi achetpa pandamsu thamle. Hairiba thabak mayamsi MLA gi fund pangthokpa ngamloidabana tongan ba senthang mayam changani. Masi mahakna educationist ama oina all India gi oina class 12 ki topper puthokhraba matung international amadi national fal kayama funding tawrakke haibasu leiri. Adubu hairiba project sing aduda matam dugi MLA na sign tawbiu yadabasu leikhi.
लोइनना मिनिस्ट्री ऑफ ह्यूमन रिसोर्स तगी लौबा अतोप स्कीम अतैसु लई हाइना डॉक्टर मनाउतोन फोंदोकली असुमना हानादगी मरी मखों खंगबना सेंथंगसिंग असि लौबा ngамगनी हाइना मियामना फोंगना हाइबा ngамलिबनी हाइनासु मखाताना फोंदोकली लौ सिंगुबदा ख्वाइदगी लाइबक थीरबा नौरिया पाखंगलकपा केंद्र असिदा महौसागुम कुंगी नोंगाइदुना सहीदा अमुक्तंग ट्रेडिशनल मेथड लौ उबनदी असुम मनिंग हनबा नतना करीमता अहोंबा लैरोय हाइनासु महाकी इंटरव्यू अमदा पनखी पुमनमक्सी येंगदुना डबल अमदी ट्रिपल क्रॉपिंग तौबा याबा अनौबा एग्रीकल्चर पॉलिसी अमा प्रॉपर प्लानिंग तौबा लोइरे इरमदम मणिपुर असि रिसोर्स लैति हाइदुना दिल्लीदा मपाल तांगलगी हिंबगी वखलोल असिमक यामनमक लाइबक थीबनी मणिपुर असि मसागी ओइना यामना रिसोर्स लैबा लमदम अमनी मसी अइखोइ इसागी इरालबु खंगजदबा लमगी मसिना सांगी हाइबदुनी मणिपुर असि लैंड ऑफ नेचर एंड ब्यूटी नि मणिपुरदा लोकताक पाट कैबुल लमजाव सिरोय लिली अमदी संगाइसु लैरी मणिपुरदा लैरिबा सिंसांग नापोमसिंग असि फजना कोनबिरगदी इनाक खुनबा सोइदना ngамगनी मसिगी महुत सिंसांगसिंग असिदा लामै चाक्तुना लैरे हाइना डॉक्टर मनाउतोन मियामदा तोइना हाइबा अइखोइ पुमनमकना ताखरे अमुकसु मखाताना महाकना हाइखी मणिपुरदा नेचुरल गी ओइबा प्रोडक्ट मयाम अमा फंगी हाइदना इंडिया गवर्नमेंट फोंदोकपा लैखरे लमदमसिदा पेट्रोलियम लाइमस्टोन सना अमदी तोंगान तोंगानबा कोयला थोकपगी पाव कया तारी मसिदा फंगलिबा रिसोर्सिंग असि स्टेटना ओनरशिप पाइबा ngамलबदी अइखोइ याम इना खुनगनी कल्चर दा असुक इना खुनलिबा स्पोर्ट दा असुक मचिन तुंबा लेबाक ओइरिबा अइखोइना नीरगा चाबगी हैनबी लैबसी याम लाइबक थीबनी मतांगसिदा लमदमसिगी लैरिबा एमएलए हुंपुगी वखलोल याम मानबा चंगे लाकलिबा एमएलए गी फन खरदुना मई खरा थानी कोइलास खरा थानी हाइबसिनदी लाकलिबा न्यू जेनरेशन असिददी याररोय मथकी वाहिसिमक डॉक्टर मनाउतोन तोइना हाइबा वाफमनी हाना थिका तौरम मयाम अमना मखुइगी लेरमलिबा स्टेटस अदु वांखटनबा ngasiगी इलेक्टोरल पॉलिटिक्स ता चंगलकपा मतमदा वोटर सिंगसी कोबी हंगांगुम लैबा यारानी खंदुना लेरकपा मसिना पॉलिटिक्स पु ख्वाइदगी मसक थीबा हाइबदु ओइरकि हाइनसु महाकना हाइखी डॉक्टर सोराइसम मनाउतोन हौजिक एमपीसीसी की जनरल सेक्रेटरी सि ओइरिबनी नाउरिया पाखंगलकपा केंद्र की ओइरिबा फिबम डॉक्टर सोराइसम मनाउतोन की वखलोन पुमनमक्सी चैनल असिना कुपना नजरुबा मतमदा वाहंग खरदी मयेक सेंगना सोंथोरकले मणिपुरदा लैरिबा अपुनबा मियोय लाकुट्रा हेनबगी हिमाइसी कनाना ममाई चुमगदबनो लैबाकी पॉलिसी सेमदुना लॉ मेकर ओइगदौरिबा मियोय अमबु मसागी पॉलिटिकल स्टेटस सोशल स्टेटस अमदी एजुकेशनल स्टेटस अमता येंगदना पैसा खरा पाइरे संग खरा लैरे हाइदुना लीला ड्रामागुम बोट लेपकनि हाइना जोंथोरकलिबसी मियामना एक्सेप्ट तौगदरा मसी मुन्ना खंथरुरबदी याम इकाइनिंगाइनी मियामगी मिहुत अमा ओइबा हाइबसिदा ख्वाइदगी मरु ओइना चंगलिबा मगुल खरा हाइरगदी डिसीजन लौबा ngамबगी शक्ति सोल्यूशन पुथोकपा ngамबा मियामगी इहुल खंगबा मियामगी वकत ताबा ngамबा कमिटमेंट लैबा मियामबु नुंगसिबा ngамबा पुमनमक्सी चंगलिबनी हौजिक लैरिबा लमदमसिगी पॉलिटिकल अमदी सोशल इशू असिदा लाइरिक हैतबा मियोय अमना मियामगी मिहुत ओइबदा अहेनबा आशा करिसु तौनियाय लैते हाइबसिदी मियामना हेना खंगले अरोइबदा इम्फाल मयोल के हेक थंगनना लैरिबा नाउरिया पाखंगलकपा असेंबली कंस्टिट्युएंसी असिदा लैरिबा प्रजा सिंगी वखलोल पुमनमक हंतकी इलेक्शन असिदा मणिपुर मियामना मयेक सेंगना उबा फंगलगनी मथंगी वीडियो दा करंबा इंटेंडिंग कैंडिडेट की मरमदा सेमसिगी हाइबगी सजेशन सु तारामना ओकचरी।